ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯃꯅꯤ ꯂꯨꯈꯥꯛ ꯆꯥꯕ ꯍꯥꯏꯅ ꯅꯨꯄꯤꯒꯤ ꯂꯨꯈꯥꯛ ꯆꯥꯕꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ ꯍꯧꯖꯤꯛꯇ ꯑꯁꯤ ꯂꯥꯏꯟ ꯊꯝꯃꯕꯅꯤꯁꯦ ꯑꯁꯤꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕꯤꯔꯛꯇꯣꯏꯕ ꯊꯣꯏꯅ ꯊꯣꯏꯍꯟꯒꯅꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯀꯩꯒꯨꯝ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯄꯨꯟꯅ ꯆꯥꯟꯅꯗꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯉꯁꯤ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟ ꯇꯧꯕ ꯇꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛꯂꯒ ꯁꯣꯛꯅꯗꯕꯤꯗ ꯆꯥꯔꯒꯦ ꯈꯥꯃꯦꯟ ꯕꯣꯔꯥꯅꯤ ꯑꯩꯒꯤ ꯏꯆꯦ ꯑꯃꯅꯤ ꯈꯪꯅ ꯍꯪꯉꯛꯏ ꯃꯅꯤ ꯅꯪꯅ ꯆꯥꯔꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯔꯤ ꯃꯥꯟꯒꯦ ꯍꯥꯏꯅ ꯑꯝꯇꯪ ꯀꯃꯦꯟꯇ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯩꯅꯣꯅꯤ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯊꯣꯡꯕ ꯑꯗꯨꯒ ꯑꯁꯤꯒꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯃꯣꯔꯣꯛ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯕꯣꯔꯥ ꯂꯩꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯆꯥꯒꯗꯣꯏꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯣꯔꯣꯛ ꯑꯆꯧꯕꯤ ꯍꯥꯞꯆꯜꯂꯤꯅꯤ ꯈꯥꯅꯤꯡꯉꯥꯏ ꯆꯥꯒꯦꯅ ꯇ꯭ꯔꯨꯛ ꯂꯥꯎꯅ ꯆꯨꯞꯀꯦ ꯍꯥꯎꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯃꯅꯤ ꯂꯨꯈꯥꯛ ꯆꯥꯕ ꯍꯥꯏꯅ ꯅꯨꯄꯤꯒꯤ ꯂꯨꯈꯥꯛ ꯆꯥꯕꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ ꯍꯧꯖꯤꯛꯇ ꯑꯁꯤ ꯂꯥꯏꯟ ꯊꯝꯃꯕꯅꯤꯁꯦ ꯑꯁꯤꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕꯤꯔꯛꯇꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯀꯩꯒꯨꯝ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯄꯨꯟꯅ ꯆꯥꯟꯅꯗꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯉꯁꯤ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟ ꯇꯧꯕ ꯇꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛꯂꯒ ꯁꯣꯛꯅꯗꯕꯤꯗ ꯆꯥꯔꯒꯦ ꯍꯨꯑꯁꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦ ꯃꯌꯥꯝ ꯍꯨꯞꯄ ꯍꯧꯔꯒꯦ ꯉꯥꯗ ꯆꯥꯗꯣꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯥꯕꯁꯦ ꯍꯥꯎꯔꯦ ꯑꯗꯨꯅ ꯎꯇꯤꯁꯨ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯉꯥꯗ ꯆꯥꯔꯁꯨ ꯆꯥꯅꯤꯡꯉꯛꯇꯦꯕ ꯈꯥꯃꯦꯟ ꯕꯣꯔꯥꯅꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇ hào đấy nấm hào đây mới hào đây Morok mapun mama jawab ya. morok itu chập chay rồi nó chập cha đây mà không chết đây nhà đây Uti je nai re na je. không chết thế là đi nhà đây Tiang kan. Kana tiang kan. Satu lagi ya. Harus kan? Ayo, hào vậy đó. Thế nào vậy ta? Bas. Hai là cả nó đẹp không? Ăn uti thì được á. Nó hào đấy. Tao thuốc cái đập vào mưa.
ꯍꯦ ꯆꯥꯕꯗ ꯄꯥꯝꯃꯨꯕ ꯌꯥꯗꯦ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯍꯥꯎꯕꯁꯤ ꯆꯥꯊꯣꯛꯀꯗꯕ ꯄꯥꯝꯃꯣꯏꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯋꯥꯅꯤꯗ ꯆꯥꯕꯗꯤ ꯀꯩꯗꯧꯕꯩ ꯆꯥ ꯂꯣꯏꯊꯣꯛꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒ ꯐꯤꯂꯝ ꯑꯃꯈꯛꯇ ꯀꯩꯅꯣꯝ ꯋꯥꯔꯤ ꯑꯃꯈꯛ ꯀꯥꯎꯔꯦ ꯏꯂꯤꯁꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯆꯥꯛ ꯃꯃꯥꯡꯁꯤꯗ ꯊꯝꯃꯒ ꯏꯂꯤꯁꯥꯗꯤ ꯌꯦꯡꯉꯦ ꯇꯪꯉ ꯑꯗꯨꯝ ꯆꯥꯕꯅꯦ ꯂꯤꯛꯏꯕ ꯑꯗꯨ ꯆꯥꯗꯣꯔꯦ ꯑꯩ ꯋꯥꯁꯦ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯔꯤꯅꯤ ꯎꯊꯤꯕꯅꯤꯅꯦ ꯇꯤꯚꯤꯗꯔ ꯃꯣꯕꯥꯏꯜꯗ ꯀꯥꯎꯔꯦ ꯃꯃꯥꯡꯗ ꯊꯤꯟꯕ ꯑꯗꯨꯝ ꯊꯝꯕ ꯌꯦꯡꯉ ꯇꯪꯉ ꯑꯗꯨꯝ ꯆꯥꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯧꯔꯛꯑꯦ ꯍꯪꯒꯥꯝꯒꯗꯤ ꯅꯧꯅ ꯆꯥꯈꯠꯂꯗꯤ ꯑꯩ ꯆꯥ ꯂꯣꯏꯗꯣꯔꯦ ꯍꯥꯎꯕꯅ ꯂꯣꯏꯔꯦꯕꯣ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯕ꯭ꯔꯣ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯁꯤ ꯅꯥꯜꯂꯦ ꯄꯦꯄꯔꯁꯦ ꯇ ꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯀꯩꯅꯣꯁꯦ ꯂꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦ ꯑꯃꯅꯤ ꯈꯪꯅ ꯍꯪꯉꯛꯏ ꯃꯅꯤ ꯅꯪꯅ ꯆꯥꯔꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯔꯤ ꯃꯥꯟꯒꯦ ꯍꯥꯏꯅ ꯑꯝꯇꯪ ꯀꯃꯦꯟꯇ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯈꯥ ꯇꯥꯕꯗ ꯅꯪ ꯕꯣꯔꯥꯒꯁꯦ ꯉꯝꯗ꯭ꯔꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯃꯤꯅ ꯂꯨꯈꯥꯛ ꯆꯥꯕꯅꯤꯒ ꯍꯥꯏꯕꯤꯈꯤꯅꯤ ꯑꯃꯨꯛ ꯂꯨꯕꯨ ꯍꯔꯦ ꯖꯨꯛꯁꯦ ꯃꯃꯥꯡ ꯃꯅꯤꯡ ꯊꯠꯄ ꯍꯥꯏꯗꯣ ꯁꯤꯝꯇꯪꯗꯤ ꯆꯥ ꯂꯣꯏꯔꯦꯒ ꯃꯌꯥꯝ ꯂꯣꯏꯔꯕ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏ ꯑꯩꯒꯤꯗꯤ ꯁꯤ ꯅꯥꯜꯂꯦ ꯃꯥꯒꯤꯅ ꯃꯣꯔꯣꯛ ꯕꯣꯔꯥ ꯑꯃ ꯂꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯪꯀꯣ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯐꯪꯉꯤꯅꯤ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ